Ngasi Coordinating Committee on Manipur Integrity COCOMI na SHEENDUNA 𝐃𝐀𝐆𝐈 narco terrorism ge MAYOKTA Imphal West District ki thau ground dagi Imphal East District ki hapta kangzeibung fawa chatkiba choba miyang ge khongchat amadi miyang ge mifamda maitai khakta natana Manipur da khundariba tongan ba furup singi nupa nupi LAKH KAYANA SHARUK YAKHRE hapta kangzeibung da pangthokkiba miyang ge mifamda miyam na mot amata oina waref manga lokhi waref sing adudi ahanbada hauzik sathariba lan asi loishinaba miram dagi illegal immigrant 𝐃𝐀𝐍𝐈 narco terrorist sing MARU PHANGNA MUTTHATPA ani subada Manipur manungda tonganba administration natraga tonganba leibak lingba yaroi ahum subada Manipur da NRC mapung fana chana hangadabani mari subada August manga fawgi manungda Manipur Legislative Assembly ki special session kaugadabani karigumba kaudrabadi miyangi apamba thabak tauba amasung manga subada hariba waref sing asi yawba memorandum ama Prime Minister Narendra Modi da pisinba asini ngasigi arat akham naijana chotkiba miyangi khongchad aduda pamdaba thodok amata thokide nupi personal sing yauna Manipur Police ki masing yamlaba personal sing amadi CRPF RAF Assam Rifles na chingba Central Paramilitary Force sing na khongchad chatkadaba lambi sing amadi hapta kangzeibung gi akoibada akanba security ki section thorang lokhaki mamangda amukta ukhidriba maongda chaurakna mioi lakh tare nipan lomda saru yakiba khongchat adu ayupung 10 makhairom taba matamda thangmibanda leiba Thangwiban Athletic Union Thaugi Playground dagi khongsan ba hauke angan ba ayuktagi hauna khongsat adu yaunabagi damak Manipur tampaki kachinkoya pumnamakdagi masing yamlaba nupa nupi singna ising ichau gumna lep palaitana makhal kayagi gari singda thau ground tamna yosinaraki khongsat aduda maitai pangal Muslim Naga Gorkha non-local business community gi mioi kaya Oza Singh Mairoi Singh doctor engineer lawyer businessman masak narba film actor Singh Saisakpa Singh artist Singh Jai Humfudra dagina marifu suraba mioi kayana sagyake Khwairamban ima Kaichel Singh ima Singh tongan ba maira paibi lup Singh lekai khun kaya gi mioi Singh su saryake mioi LAKH kaya asina Imphal yoksilakpa amadi khongsat amasung mifam loiraba matungda hanakibada Imphal East amasung Imphal West ki lambi sing angakpa phangna chenke ngasigi rally haudringai ayuktagi hauna Imphal East amasung West District singi mayol oiba mafam singda leiba Kaitel dukan hotel private company ki office sing loina thong lonake Khwairamban Kaitel Pongna Bazar Thangal Bazar Thangmaiban na ching ngapigani Nagampal na chingba thong lonke sanglaba khongchat aduna thau ground dagi khuyathong junction fauraga Nagamapal wahengbam leikai Kaisampat Kaisamthong Moirangkom Pamon lekai amadi hari khagok makhong fauduna laklaga hapta kangzeibung da thongke khongsat adugi makok thangba sarukna hapta kangzeibung da thungduna mi fam pangthokchuna waref loba lorba fawda thau ground dagi khongchat adu lakpa lefkide hapta kangzeibung da miyangi mifamda COCOMI gi coordinator Jitendra Ningomba UCM gi hanagi president amasung pandam gi president Yumnamcha Dilip Kumar amadi retired IAS RK Nimaina wangangke RK Nimaina hai thokliba lana sida lan thingnaba matamda yeknabasi kananu haiba hana thidokpa mathau tai hauzik thokliba lan asida Manipur gi tampaki MLA Nimfuna thokliba irang asigi oiba makoi gi thodang amata lodana leithokpa amadi election gi khak khanduna makoi gi AC singda karamba mioida thika pigani khanduna leithokpa amadi Manipur da leiba ikoi masal amata oina punba ngamdaba asina aikoi gi khwaidagi maichinabagi lambel ama oiri haike Thengnaso thengnabatai haigana matgi pheriap sema khoi lokom phoi ne khali akhoina lenga phoi thagat khriba akhoi gi valley gi nifu asina hongju phawda ten phadre lokdaba opposition gi stand khar nak thoe madura khoi pen de lenga pai de sing sing stand de solo long thokdaba madura khoina se pressurize to gam to si akhoi gi asol bani haine hala khanse id sidai assembly session khan raga kari idm de assembly session ko do no akhoi hinga si ba khang ma Sida khana rakada pagi budget ke pesa kairega kana thika pigani hana to bogi khana ba mari darkar le khale apoi hudeki lai ba thibasina sien yelaga bot hada basina apoi ruchingbo ya da ba mi mayamam thaka de adana hata kisina chago panam ko hada punga lai ba puluksiba lai ba sem ge hai ba chika to ge gori la lon ge hai ba ta ba ni apoi na ru che thaka ta chumri hai ba mayam ka ei apel ba to ge
COCOMI की कोऑर्डिनेटर जितेंद्र निंगोबना हाई मणिपुर दा थोगलिबा लान असि मतौ करमना इखोइना थेंगनगनी लान असिबु थेंगननबा होनबदा मणिपुर दा लेरिबा लेकाय लेकाय के क्लब मैरापाइबि लूप सिंह अमदी मणिपुर की CSO सिंह अमत ओइना पुनसिलु हाइबा खोलाव अदुनी ngasi mak miyang gi mangda लेरिबा COCOMI मतम अमदा मणिपुर की मैरापाइबि लूप क्लब सिंह अमदी सिविल सोसाइटी मयाम पुनसिलगा सेमकिबा COCOMI असे पुनसिंदुना लेरिबा लूप अमनी हाइकी Section menebagi matam na hariga ay lengbi di bapun na magsikumina loksaba kokomina haisaba amadi miyang na kokomi sibido na ngasigi miyang gi khongchatta saruk yakhiba miyoy kayada new tv na hauzik leiriba irang asigi matangda makhogi mod hangki brahmapur holy delgi miyoy amana phongdorakpada manipur da hauzik thokleba irang asi maru oina kuki militant singna logi wangmada chatharakpa lan amani lan asi tasengna maitai ama oina yaningde manipur da chai lising mari manga dagi leraklaba masagi puwari leizaba indigenous furuf amabu khanghaudana narolda sanglakiba kuki militant singda landaraktuna misam kayagi yum kai maina tumna thadok पदनतना मियोय कया हाट पतुपा तौरकलिबा असे यानिंगजे हाइना फोंदोके हंदा कुकी सिंह मणिपुर की मथक तंदा रहिबा मसी याम याजनिंदे मोजि साइतांगा कोनी कुकी सिंह तौरबसे यामना आइन युवांगदा तौबा अदुंबा मौनि मसी अखोनि याजनिंदे अखोइ मैतै हाइबा जाति से अखोइ हान इंडिजिनस ग्रुप नि चाहि लिसिंग मरि मंगा दि लेरबा को हिस्ट्री लेजबा अदुंबा ग्रुप नि मसिदा कुकी सिंह ngarang na dalaga अखोइ की मैतै हेब जाति मोइ मांग तांग तौर मयाम से मसी अखोइ याम याजनिंदे ऑनरेबल प्राइम मिनिस्टर अमसो अमित शाह मखोइना तौरबा मौंग सिसु मणिपुर मन कैम्पिंग जम्बिदर तौरबसु अखोइ याम मसी कंडेम तौर अखोइ याजनिंदे Scheduled Draft Demand Committee की लाइश्रम लोकेंद्रना फोंदोरकपदा मणिपुर दा थोगलिबा इरांग असि इंडिया की प्राइम मिनिस्टर अमदी होम मिनिस्टर ना अथुबा मतमदा वारिशिन अमा पुरक्तुना इंग तप फिबम अमदा हंजल हनबगा लोइनेना मैतै खुनाइना इंग तपहनबियु हाइजदुना लाखिबा असि लेंगाकना ताबिदबा सिमक लाइबक थिबनी हाइकी The Meitei people are carrying out a democratic approach to the situation. We are screaming at the top of our voice for the state government and the central government to take action to bring a halt to the violence that is taking place in Manipur. And we are very sorry and sad to say that whatever the people have been screaming and shouting and approaching the government, it seems to be falling in the deaf ears of the government. We want the India government to take immediate notice of what's happening in Manipur and not neglect the issues of Manipur as negligible, and we want that the Home Minister, the Prime Minister to take immediate action and bring a quick solution in the form of peace in the state. Kabui Union Manipur की Joint Secretary अथोई कामैना फोंदोरकपदा मणिपुर दा थोगलिबा इरांग असि अथोबा मतमदा वारिशिन अमा पुरक्तुना तंगदु लेताबा लमदा मामा ओहेनबा पामे मणिपुर की टेरिटोरियल इंटीग्रिटी काहेनबा यारोय हाइदुना कबुई फुरुप की मियोय सिंगना ngasi पांगथोकलिबा मियांगी खोंगचेद असिदा सरुक याबनी हाइना फोंदोके ngasi akoina leli se yaujabhi maramdi manipur da shanti purakpa manipur gi territorial integrity se kahan be yaroi haidana akoi kabui mayam su yaujabani aduna manipur da leiriba isinnaw mayam bu appeal tawjaning badi ngasi dagi akoi amakaktang orga manipur kaidana tawsi haibase sigi wahom je thamjage Manipur bicycle traveler film Rohan Nahai ngasigi miyang ki khongchet asi tasengna Manipur gi apunba missing ki tangkhai amadi khongset asida saruk yanaba laklamba yai hari Manipur da mahau sadagi khuna minarak laba furup khudima ki saktam kaiba yaroi haiki So today we are gathered at Thau ground in Phal with a very mass gathering of we are expecting as much as half the population of Manipur here. This is a move started by the people itself of Manipur. No matter of what caste and creed we are comprises of, people are turning up from the all corners of Manipur today to save the territorial integrity of Manipur. We not just as a Meitei today, but we as a Manipuri today wants to preserve the territorial integrity of Manipur. No matter of what kind of outer influences disturb us, but we will always stand for the territorial integrity of Manipur. We are going to demand for more of NRC in this coming days in Manipur. Thank you. Rajmedi City da orthopedic doctor oiba Wangbrain Taret ki member Dr. Lanchana New TV da hai irang asigi matang da India government amadi Manipur lengakna tumina leithokpagi thawong asi yaningde Manipur da leriba Wangbrain Taret na Manipur gi salai taret ki masak takpada natana maitai frupta akaiba pirakpa khudimak thengnagani khanduna fimu stetuna Manipur gi saktam ngakna ba thoklakpa kangbu amani haike
नुंतिगी मयाम अशोक अपन नोंगैना पानबा मयाम मा येंगजै अदो ngasi di ai akoi wangbring group ki side tagi mayam gi marakta saruk yazage hana leiriba mongi yaning da phongdok poina lakchabane akoi manipur gi saktam da maitai gi furuk ki saktam da akai bal agadi akoi gi group se tumin legadaba nate every kisam gi thabak akoi mateng pangjagani